ngase phong tongan manipuri sifong singa masum thokiba thogdo wathok singdagi maruibi I pausing khungasaraga manipur top channel gi mekedi gi myam thamjagi anmada manipur lengakna hairang lingai da yurang ba sumra anaba recruitment sing pangthoknaba mafi samlaklaba lenga pensioner singda pithokpham thokpa sendolna makhwang koire thabak tigi pothara singda pithokpham thokliba retirement benefit ki lupa crore lising amarom lengakna pithokpangamdre retirement benefit ki senpam na masagi anaba layeng jage khanjaba ahalsing sel phangdabadagi sibi yaure Donald Sairem ngasi phong gi ba hialan pawdagi maroi bi pawsing memna thamjage haujuk ladiba manipur lengana cabinet mi phamsing mathang pangthokna home department kina ahang ba posting sa mamin silagani duga atopa loisangi na sa yangkhai gi sang na men silagani haibadigi loisang ayambana anoba recruitment sing pangthokna bigi mafi sema horoklabasu lenga ki makha da matam sang na matok pangthoklamlaba matungda thabak tigi potharaga phangpham thokpa retirement benefit ki oina lupa crore lising amarom pithoktana leirakpana lenga asi pensioner singi sendolna makhwang koire haibe yarakpaga loinana pithokom thokliba senpham sing pithokpa ngamdringai da anoba recruitment pangthokna na bohona raklibasi hairang lingai da yurang bagi thaudu oigani haina pensioner singna phongdoknarakli manipur lenga ki makara thabak torambadigi service tawbagi matam suraduna potharaba miyoi singi pithokom thokliba asuk yamkraba senpham sing haujuk phawbada pithoktana leiraklibasi pension panglaba singdi thabak suba ngamdrabani haiduna lengakna mirairabra haibigi wohang phawba hanglakle pensioner singi yamlaba senpham sing pithoktana leirakpaga mari leinana pauksiyesna thajba yaba mafamdagi phangba pawna haibada lengaki thabaktagi potharaba singna pifam thokliba retirement benefit haibisida component manga yawi makhoi dudi commutations gratuity general provident fund final withdrawal live encashment amadi group insurance scheme na singuni hauju phabi oina pension phanglaba miyo amana pifam thokliba retirement benefit sing sigi oina lengana pithokom thoklaba su pithoktana namsinduna thamrakliba senphamna lupa crore lising amarum oigen hairi thabak tigi potharaba singda pithokom thoklaba su pithoktana namsinduna thamrakliba pensioner singi masingna lising teret ki masaktani hairi lenga ki thawong asimagna sahi yamsilaktuna thabak tigi potharaba pensioner singi marakta ana ayek yorakpadagi tangai fadana masa masagi retirement benefit sing adu phanglaga layeng jage khanjaba miyoi singi maraktagi khradi phangpham thokpa masagi senpham sing phangdabana layeng mangamdana sikhiba yaure masana lauruba loan gi senpham sing amasum sendoi sing mangamdaba su yaure hari pausna makatana hai thabak tigi potharaba singi ahanba payment gi commutation gi pitokpam thokliba senphamna lupa crore sani humpugi mathaktani aduga gratuity gi pitokpam thokliba senphamna lupa crore sani ga kunga mathu hienbigi mathaktani hari tare suba pay yuena commutation gi pitokpam thokliba senphamna lupa crore sani ga nifuga mari rom oiraga gratuity gi na lupa crore sa maga taraga manga rom oire masigi mathakta GPF final withdrawal gi oina pitokriba senphamna lupa crore 13 live encashment gina lupa crore yangkhai gani thoi duga group insurance gina lupa crore ani henwi senpham sing hairi pensioner singi damak GPF final withdrawal gi pithokom thokliba senpham sing lenga ki makedigi handakta release tokre hairabasu pensioner sing nadi phangdri haraki manipur lenga na pensioner singi sendol na makhwang koirakpigi phibam sigi matangda M2 amasum MGO gi apun loop Joint Administrative Council JAC gi lusing musing na hai kumja English ngani kun mathu adu wide gi hona thabak tigi pothara bising ma gi phangpham thokpa retirement benefit sing suna phangdabagi awaba mayuk narakibani pensioner singi retirement benefit amadi haujuk thak tawriba employee singi salary matam sana pithoktabagi matangda governor amadi chief secretary unaduna wakachi role sing pisin khari JAC gi president RK Basumani na hai employees singi awab governor na khangbibaga loinana hiramsigi matangda maki maikeidigi angama thakta hona ge amadi se minister ga su unana papawta pirakhi governor gi pawta matungina se minister unana bagi damak appointment launa hona bada ahan mat yaramlaga kona yarakhi drekhi lupa crore lising amarongi yamlaba retirement benefit ki senpham sing pithoktna leiriba si mataw kramna pithokpa ngamgadagi haibigi matangda suggestion torokna chief secretary na khangalakibadegi hauju thabak tawribasingi service ki matam sahi ani sangdolaga hena pension phangra hana pension phangra basingi senpham singda anawa pensioner singi su hapsilaktringai da pithokna bo hona ba yagani haina suggestion tawlekre
वाफम असी कैबिनेट पुथोक्तुना खनबदा नौना थबक कौबदा अपनबो ओइगनि मदि थबक संगनिंग नहा क्यागी खुदोंचाब मंगनगनि हाइदुना खनखिद्रे हाइना तारे अदुबु लैंगा की वखलुन असि अरानबो ओइगनि मरमदि हौजु मणिपुर लैंगा की मखादा सैंक्शन पोस्ट लाख अमगा लिसिंग तरागतरे रोम लेबदा हौजु थबक तौरिबा एम्प्लॉई सिंगी मसिंग लिसिंग खुमद्रागतरे रोमदनि बैकेंड पोस्ट ना सरौन लिसिंग निफुरुम लेरिबनि मरम असिन नहा सिंगी खुदोंचाब मंगनगनि हाइबो वाफमदुदि अरानबो ओइगनि हाइरखि माना मखातना हाई लैंगाना थबक लौरबसु कॉन्ट्रैक्ट लौबा दुगा डिपार्टमेंट मसाना लौजबगी थवोंग सेमदोक्तुना स्टेट की स्टाफ सिलेक्शन कमीशन निंगथीना चलाइदुना थबक तोहनबा तंगाइ फदे युमलो नरिबा नागालैंड फावबा स्टाफ सिलेक्शन कमीशन निंगथीना मथौ तोहनुना वैकेंसी पोस्ट अमता लैहंदना बोहने मणिपुर लैंगा की सैंक्शन पोस्ट क्या कुइना हांगदुना लैरकपासिना स्टेट असगी तुंग कोइना अमांग बोइरकनी लैंगा की थबक तौदुना सही क्या काथोकलबा मियोइसिंगी मरक्ता मसागी अनाब यौरकपदगी रिटायरमेंट बेनिफिट की सेनफमना लयिंगजगे खलम मियोइ फाव लयिंग ngamdana लेखिदब यावरे मरम मसना लैंगा ना पिथोकम थोकलिबा रिटायरमेंट बेनिफिट सिंग अथुप मतमदा पिथोकपियो स्टेट लैंगा की एम्प्लॉई सिंग मसम पेंशनर सिंगिसु सेंटर ना पीबा डियरनेस अलाउंस डियरनेस रिलीफ की सांग मानना सादा निफुगनि थुकी सांगदा हेंगत हनबियो हाइनसु लैंगा की पुंगनिंग सिंगसिलाखि अतोपा पावमना खुलंगाकपसिंगना मोलहम कुकी खुल खुदुम चनख्रे पाम्पीसिंग फोगतख्रे पॉपी पाम्पीसिंग यानदख्रे थासिगी तरुक्ता कुकी मिलिटेंटसिंगना तुमुरोक्ता लैंगोय पेकपा मिसम सिनमिसिंग पुलप हानब थौरांग तौरदुना नोंगमै अमदि बॉम कापसिलक्तुना लैंगोय हापलब ट्रकसिंग फावबा अकायतोय थोलमलबा मतुंगदगी खुलंगाकपसिंगना मकोयबु मायोकननब लेप्तना संगसिलकपदा मोलहम कुकी खुल मपुंग फाना खुदुम चनसिनु ngamkhibag loinana कुकी मिलिटेंटसिंगना सिसिनरंबा लोकल मेड मोटर पंपी कापनबा खुलाई खरसु फुकटपा ngamkhibadana एकर कुंथ्रारोम सावबा सिंगमाइदा थरामा पॉपी पंबिसिंगसु यानदख्रे हाइरि मोलहम कुकी खुल असि कामजोंग डिस्ट्रिक्ट की जुरिडिक्शन मनुंगसना नोंगदम तंकुलगा नक्नना लेबने खुल असि मा फाउदाम पुलिस स्टेशन दगिना खा नोंपोक लोमना किलोमीटर अनिरोमदमक लापनना लेबने हाइरि कुकी मिलिटेंटसिंगना थासिगी तरुक्ता तुमुरोक सथरखिबा एटेक अदुदगी खुलंगाकपा मसुम स्टेट फोर्ससिंगा लेप्तना ngehak ngehak कानरगा खुथोंगनरकपदनतना खुल असि तमना संगसिनदुना कुकी मिलिटेंटसिंग ताथोकपगी थबक ngasi फाव लेप्तना सतखिबने खुलंगाकपसिंगी खुबाम नुंगदा मोलहम कुकी खुल थमंग ngamkhibag loinana कुकी मिलिटेंटसिंगना सिजिनरंबा लोकल मेड बॉम कापनबा पंपीसिंग फोगत पंगमखिबने अदुगा पाक्सना थरंबा पॉपी पंबिसिंगसु खुलंगाकपसिंगना यानदख्रे हाइरि सेरक्सिदंग असि नुंथुल पुंग अनि खर हेलकपदा खुलंगाकपसिंग तमना कुकी मिलिटेंटसिंगना बॉम कापसिलक्तुन एटेक चतरखि अदुब एटेक असि सिंगी अथाप मफमदि तौरखिबनिना खुलंगाकपसिंगी माइकेदिगी खुद हानखिदे हाइरि अदोमैनमा खुलंगाकपसिंग मिकुप नहमसिंगना लैनखि हाइरि ngasi bomgi landa asida खुलंगाकपसिंगी माइकेदा असु अपन याखिदि मखासा थरकपोइदा ngasi फोंखिब सनारेबा पॉक्सीदिगी मरोइबि पॉक्सिंग खुंगसरका मणिपुर टॉप चैनलगी माइकेदिगी थमजगे सिंगी लमदि लाइरदुना इम्फाल मनुंगी स्टेट लैंड फाव लैंगाना ngakpangamdre खोंगलमसिंग फमजिनखिबदगी मियामना चटनरिबा लंबीना इसिंग मनुंगदा लेख्रे मणिपुरगी सिंगी डिस्ट्रिक्टसिंगदा सिंगमी खरना रिजर्व फॉरेस्ट मोवा लौदे नाखोय नथौ लैति हाइदुना तौनिंग तौदुना लैदिंगगी सेरासिदा इम्फाल मनुंगदसु मणिपुर लेंगाना स्टेट लैंड फाव ngakpangamdre लनाई मियोय क्याना नत्रगन सिविल सोसाइटी ऑर्गेनाइजेशन क्याना स्टेट लैंड सिंगदा मयु माइकै ऑफिस अमदी मियामगी मिंगदा सांगलेन क्या साजिंदुना थामी मरी लेनब डिस्ट्रिक्ट अथॉरिटी नत्रगना रेवेन्यू डिपार्टमेंट की ऑफिशियल सिंग मना पांद्रबा मरोल थोक्त्रबा थबक करीमत तौब ngamdre सुनतगी थागी तोलोखक फंगलगा लोइरे हाइना पेनथोकलगा लैरे मसिना तुंगी मिरोल क्यादा खम थेंगना खुदोंसादबा थोगलखनी हाइबगी नुंगनांग पोकनरे स्टेट लैंड ngak senba haibisi district authority amasum revenue department gini kanagomana state land khopsinduna yumkai sajilakpa natragana miyamgi mingda sang sajilakpa thengnaragadi khudakta notice piba tawdana takhaigadabani hairiba thawong asi imphal municipality manungda su tawde greater imphal area da su tawde adum tomina laisin khibadagi mirol ama haukraba matungdadi sada nauda singna makhogi ahalaman singna thambiramba moral mathum oiraboi khalai मसिदसनतना स्टेट लैंड कया मरुम कनागुम खरना साजिनबा जमाबंदी द सिथन सिंगबा पिसिंदुना मखोय मखोयगी लमनी हाइना क्लेम तौगी असुमना स्टेट लैंड सिंगी मनुंगदा लैरंबा इरम खोंगलम सिंग फुमजिंख्रे इसिंग थुमलमदबा मफम किया इसिंग थुमले लनाई मियोय कियाना मखोय मखोयगी इंखोल सिंग वांगना थुंजिले अदुगा मियामना चटनरिबा लंबीना खोंगलम ओइदुना इसिंग चेनहौरे मसी फावबदसु मणिपुर लैंगाक्ति
tumlaga leiri Imphal City manung haibadi Uripok Sagolban Kaisamthong Assembly constituency ki mafum kaya marum su lanai mihoi singna state land sing khopsili masi takthokna ba Manipur lenga ki thawrang amata ude lambi da parking oisin ba amasung miyam gi mingda sang sajinduna thammi aduga somdana lambi sinbi awaba me unhali masigi khudam khara panba taragadi Thongju Assembly constituency ki manungda leiba Khongman Okram Suthektagi Basikhong phawgi lambi mate asinga sidagi sahi kharagi mamangda state land mayam ama lerami adubu state land sing adu haujikti ama phawbu ukidre lambi gi nak yeta khongbal paring sana lerami hairib khongbal sing adu su haujikti loina mo phumjingre lambi gi mayai digi lauraga fit kya phawba khas len oigidagi haiba miyam na kauna khre haujikti yum kai mayam sajinda khre hairiba yum sing adu sidu o hairuba sing laikai gi yekna bu oirakpagi fiwam na leiri lambi esigi matai animakta drain semgadabasu lanai mioi sing adu gi yenglaga political goeba decision amata lawba ngambagi fibam leitre club organization sing su lambi sigi nageta drain semnabagi thaba ama phawbu lokot pangamdre makoi na thawdang ama phawbu longadre lanai mioi kya na makoi gi ngamkhai ni haiduna laibak pangthona thunjin khibadagi okram suthektagi Basikhong phawbagi lambi si nong surakpada bafam kya ising thumle Gram Panchayat asigi manungda leriba khunja khrana pauksi sida phongdorapagi matungina Basikhong Gram Panchayat ki manungda leriba lambi si sahi kun thrarong ki mamangda di yawna pak sawn lerami lambi gi nakiyeta sufit tara gin thuirom pak sawna khaslen oine lerami matamduda leramba khongban su mi amana songma ngamna banati aduba lambi gi nakiyeta leriba miyoi singna tamna khopsna rakpadi ngasidi khongban leraktre oirakliba phibam singa sigi matangna pauksi isna Basikhong Gram Panchayat ki elected member kharaga wari sanabada makhoinadi thabak tawba ngamdre hek hawdoklubada board kabagi phibam leitabana lengana tawjabana tana makhoinadi tawba ngamlaro herakle elected member amana pauksi isida hai local MLA nadi asauba drain ama semge nakhoi masal yanaraga drain semgadaba mafam adu piyo herakhiba leirabani adubo lanai miyoi singda drain pinanaba hawdokpoda khatna bahawbuga samanare masigi phibam asidadi mari renaba district authority na logyoeba thabak lakhotpa natana lambi leiraroi hansu pausta pali atopa pawmana Sandialgi court complex ta ukil fukhre yamna tangna thokpa angakpa thawdo amada chief judicial magistrate Chandialgi court complex ta laibak sigi lo mamuta na khanglaba ukil aman atopa ukil ama ngarang phubagi thawdo ama thokre pausin hai thawdo odu ngarang nungthil pung mariga minute 10 ga mangarom tabada thokibani victim oihoraba advocate aduna pauksi sida hai mak district legal service authority gi panel lawyer ama oina thabak tawdunu lebani makna lepa case amagi opponent oiriba advocate amana makpu court gi case loiramlaga tholakpada ngaiduna leiramlaba matung mangonda miyam mamangda khupakna tharakhibani ngaiduna leiramlibe advocate aduna mangonda karigi wa yamna just nganglibano haiba wafam sing thamaga loinana ningai sangdana aduna khupakna tharakhi haina maral sikhi khut tharakliba miyoy du makhogi senior amani haina ikai khumnaduna victim oiriba mahnadi khut ankidi Magna Judge ki manak sangluba adudi district legal service authority ga mari leina ba magi damak sanglubani case ki kari ma amata mari lenati thawdo odu gi matang na magna police to wokat ki balekre bar association su okal lagani amaromda equis oiribe advocate aduna pausi si dai ngarang gi thawdo odu case ka mari lenati tahoning da ba tawbugi damak magna ahal ama oina khupangna amukta tha ki balekhi madumangna case amata ga mari leina satakhi badinati police tagi phangma paw nai wokalakpadi lei adubo hauju phawgi oinadi FIR na singba ama phawbu lokhotpa leitri haina su paw sida su pali atopa pawmana Draupadi Murmu MU da lakpina bai jakre leba asigi president Draupadi Murmu bu Central University ama oiriba Manipur University gi convocation ceremony yawbina ba governor Anusha Uikena sebaw katkre Rasbon gi siorlaman hai sebaw do handak governor na New Delhi da president Draupadi Murmu unarubuda katkibani Madurusunatana Manipur hauji thokliba thawdo wathok sing sigi matang na spawdamki president unabatuda Anusha Uikena governor gi thawhek purakpadigi hauji phawgi oiba coffee table book highlight amasu taw thamki hain su pawsta pali atopa pawmana Nagaland da FMR gi khanana ba Kuki NP korokre Union Home Minister na India amasu Myanmar gi marakta leramba free movement regime FMR lathokpa amasum border fencing tawbagi firep ki matang laurakliba firep asi khanabada saruk yabinaba Nagaland Indigenous Peoples Forum NIPF na Kuki NP tenopal sebaw pikre Dimapur leiba Four Seasons Hotel da February 13 pangthokudariba
Symposium sida Kuki NP Technopal gi miyutsing yawinaba lup asigi President Dr. T. Lima Zamir amasum General Secretary Richard P. Haulaina Kuyak Pidun Sebao Takibni. Mifam adugi matang da Sebao du palliba wafamdi India Myanmar ngamkai paring da sambal khaba amasum FMR lakthuknaba lawriba phirebasina aranbu wakhalon kyadagi oirakpani. Kumza English ngani taragani panigi hauduna satnarakiba FMR sina Furup Masial gi marakta nungsinabagi iselama ngamkhaida leiriba tribal furup singi marakta sagalaki. FMR lakthukpa amasum ngamkhai sambal khabagi khongthang asina India gi neighborhood first amasum ek is policy gi wakhalon tayon hale. Lo niyadab lalon itiki thabak sing laksin ba khulai pabigi iho laksin ba lo kaina mitop sangsilakpa thingba haibena singbu wakhalon asina hauzik thokliba ngamkhai sambal khab amasum FMR lakthukpagi wapamasi lakanmani. Fibamasi atop lambi ama thiduna amasum lengaki lo amasum policy hongdo khanduna leiriba fibamasi warroisin pranaba amasum yumlonariba leibaka afaba mari saganaba khongthang thibigi tangai fadabale masiga loidana UN Declaration on the Right of Indigenous People sina leiriba fibamasi karamna mating pangbu yabigi haibadu nainanaba mifamasi pangthokadoribani haina palli hainasu pau sida phongdorakli. Makasa Tarakoina, Manipur News to get up a Maruiba Paukrana, Kangla, Arambaina was a Lokiba, MLA, MP Sing disqualified on a Kuki Lupsina, Center the Taxilam Lake. Mamang Tazana Wari Kungamari, the Arambai Tengolna, Impalgi, Kangla, Manipuri Upon Begi Saktam Nganava was a Lokiba, MLA Muslim MP Sing disqualified on a Kukizo, body sing the Union Home Minister Amit Sada, Memorandum Pishinduna, Taxin Cradi. How can we use a Mita Manipur, Lady Kuki Zogsing to one organization, Kuki NP Manipur, Zomi Council, Indigenous Tribal Leaders Forum, Committee on Tribal Unity Amasum, Hill Tribal Council, Apunba, Coordinating Committee Amawariba, Zau United Kimakedi, Union Home Minister Amit Sara Pishin Kiba, Memorandum Maduda, Kuki Zau Miam Gioina, Union Territory Givonga, Separate Administration Pinava Masum, Manipur Mitation Kundariba, Beligi District Shinda, Kudaktagi, Armed Forces Special Power Act Afasba, Sat the Hanabagi Wapam Yari. Memorandum Aduda, Makatana, MLA Musum MP Singasi, Indian Constitution Gimatungina, Governor was a lovene. Adabo, Manipura Communal Group Ama Oriba, Arambai Tengol Noina was a love. Manipur House Oriba, Political Gitang Tadaba Pipa Masida, Zanawari Kungamari, the Arambai Tengol, the Makogi Mapangal, Soto Kibadu, Central Security Force Ki, Mama Maktada, Illegal, Maite, Radical Group Ama Oriba, Arambai Tengol, the government Asi, surrender to Bigimoni. Mamang say English ngani kungo humdogi me ahumdigi horakiba kanglok iranga si lakshinanaba center na sathariba thawong singasigi matang na su Zau United ki maikedi uhong kya hangladuna iranga sida miyoi sanigani pan laikidre miyoi lising humbugatare na mayum maike leitre barana ning tamba sahi humdraga mangagi matungda Manipur government na radical group ama oiriba Arambai Tengolda surrender tawriba si yamna sathiba aranba mane masida center na khangduna leiroidabani maite legislature some civil society singna status gi institution singi function sing amasum democracy bulana sejanaduna sai kya kukizo miam singasi inthorakpa sina kukizo miam na leba sigi unity amasum integrity asi kaihendana thambaga loinana political imperation adu phangnabagi damakta masagi legislature leijaba union territory ama lingba pamle habigi warolama memorandum aduda palli hadi Panmayabari Kukizo Kangbu Sing Indo-Myanmar border fencing Kabigi Mayok the Lerabasu, Maitegi organization Singna smuggling amasum, terror attacks Singasi, Sek Taunaba Myanmar Galona Riba Manipur Gingang Singda, Sambal Kapa Pamli, Loinana, Center Gi Maikegi Hokiba Leba Pokonomita, internal security gi ground India Myanmar Gingang Kai kilometer lising amaga satrukani fugu humdogi saruk ama sambal kharagani haina fongdo kibaga loidana madugi matung numit nini son tharaga India amasu Myanmar leba ni gi marakta English ngani ga taragani panigi ek is policy gi saruk amoina satnaduna lakiba free movement regime kakthana ba center na warep laure loidana masigi processing thujunana ba Ministry of External Affairs to Chankhre haina phongdok pale khrabani Amoramda, Kanglada Pangtokiba Miamgi Mipamadu BJP gi MLA Kungamari Amasum, Opposition Congress ki MLA Mangaya Pun MLA Kuntraga to Amasum MP Anina Saruk Yaduna, Manipurgi Apun Magi Saktam Kahandana Tamnaba Amasum, Lady Biranga Sigi Warriors Puraktuna, Santi Lab Lamda Mama Oinaba, Tuan Warep Taruk Laukibani Hanasu, Paushis Fundurakli, Atopa Paumana, More the AR gi JCO Yoba Kanbo Yama Kukina Nongmei Utuna kihanbagi maning handora kibagi video national media sabak faktora krek.
Hauzik thokliba kangluk ki irang asiga mari lainana more da law and order maintain tawbigi lairiba manga suba Assam Rifles ki bulletproof Casper yauna lakhiba officer sing yawba Canboy team ama Kuki lalhauba singna bom amasum Nongmei utuna sangba yaroi haina kihalakibadagi maning handuna tholakibagi evidence oina video footage yauna madugi marik sumba pau national media ra sabak phaktorakre video footage aduda Kuki khulai paiba singaduna More da Assam Rifles ki Canboy do bom amasum Nongmei utuna Canboy do handokhinaba kian khanganbagi thawong kya satakibagi saktamado makoi mayek sing uli Thaudo si mamang tha January 13 More town gi ti Yangnom village thokibani Thaudo do Kuki community ki khulai paiba singaduna manga suba Assam Rifles ki Canboy ama athingba pibidana khulai utuna kapkani haina kian khanganbagi thawong kya sathabagi saktamado mayek sing uli Masina Central Security Force na Manipur ki hauzik oiriba phibamasi matau kram lakshinana bu honaribano haibi asauba wang ama oire Assam Rifles ki Canboy du mamang tha January 13 More town da Kuki khulai paiba sing state security personnel sing da ambush tawduna kamano ka personnel ani hat kiba aduga ani na asu apanangan kiba mafam adu tamna lakhibani bulletproof Casper gari ahum na lakhiba Assam Rifles ki Canboy du Kuki khulai paiba singaduna Nongmei paiduna mamang na thatlaga mafam adudagi hankhro natrabadi kapkani haina kian khanganbagi thawong satakhi video du Kuki khulai paiba kharan Assam Rifles ki Canboy du khulai utuna question duna thamlaga automatic rifle sing sizinaduna Canboy du aim tawbagi saktamadu uli khulai paiba kharana makutta grenade paiduna gari du langsinana bohona bigi mawong du uli Yamna thamoi soli badi khulai paiba kangbu singaduna Canboy duda rocket launcher amaso motor load tawduna maning handokhina bakhanki thaudo du gari du yawriba security personnel singadu akiba pokpi wafam sing video du gi audio da tapa phangi Assam Rifles ki personnel singaduna mafam adu lalaga satnaba khulai paiba sing aduda hanjin appeal tawbagi makhoi tai security personnel amana khulai paiba singaduna makhogi Nongmei du gari du da aim tawduna ba hanjin hai Video du gari manungda nupi officer khara wangang bagi makhol sutai loinana video du gi audio da gari manungda tongni security personnel singaduna makhogi commanding officer da wari saduna mafam adu lairiba Canboy du personnel kunthra ga manga gi matatani madu officer ahum JCO ahum amasum atopa ranki personnel kunthra ga manga yawri Canboy du da Casper ahum su yawri security personnel singaduna makhogi makok thongbo officer singaduna Where ship the khulai paiba miyoi kungamanga kunthra rom na makoi da Nongmei onsinduna lambi thatuna lairi haina wari sanabagi makotai viral oirakiba video du da manga suba Assam Rifles na makhogi lambi thingliba khulai paiba singa duga muknaba natragana mangnom na sangsinbagi mahutta mafam adudagi handoknaba phirep lobagi khudam changnam sing uba uli loinana matam punamakta khulai paiba singa duna lambi thingbadagi security personnel sing maning handuna thulakibagi video aduna Manipur gi hauzik oiriba phibam asida security personnel singa matau kramna laksinana ba honaribano haibigi hangningba oire video adu gari manungdagi kap oibana mapan kari phibam oiribagi haibaduri sapsana mayek singdi adubo matau kramna video adu viral oiraklibano haibadu yamna hangningai oiri Video adu khulai paiba singaduna khamduna thamliba gari manungdagi kap oibana madu Assam Rifles ki personnel singna kapani haibigi khudamni thaudo osigi matangna India Today na Assam Rifles ki director Lieutenant General Pradip Chandran Narayanga wari sanabada video adu gi matangna makhoisu sapsana khangle madugi matangna yengsilli haina phongdoraki hairenesu pausida makhatari loisilak poina to papaumna Mesor Thanauzam Paurabi da miyam taram okre Mesor Thanauzam gi Miam punsin bagi kongset pu Paurabi lamjing nupi lupna Paurabi dang si taram okre opagi thoramadu maike dongi miam hupna sarp yakre thoramadu RPIA gi National Secretary su oiriba Meso Thanauzam hakibida aina yadaba mongna yum honglakpa refugees sing laktokpa yelongmi da mapung phaba hak phangdaba si phangana na bhona bada political solution na warosin purakna bhona ba haibena singba wafamda tilliba miam na sugaina wangaki Maitan bora pirambada pangthara thakar patoklasi mapru maramdamgi damakta yamna khanjaba matik yamna saba miyoida bot pisi ngasi aikoina asuk yamna waribasi asoiba khara leibadagi wabane ima lebak maisakli iramda maisakli masida saugataba political party adu thoidokna lumna lawdi hainasu phongdokpaga loinana aikoi lepa leitana punsin minaraga social media da yariba makai post tawgumsi ima singi thauna hanbigano lepa leitana thauna pibiyu hainasu mangna makhatana phongdok hainasu pausida makhatari aduga hauzik koina di miam pau simatang sai lu sinjarage amasung miam pura no update ngamina